ꯃꯐꯝꯗ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯉꯁꯥꯏꯒꯤ ꯀꯥꯞꯁꯟ ꯈꯣꯠꯆꯟꯗ ꯃꯥ ꯑꯉꯥꯡꯁꯤ ꯁꯣꯏ ꯑꯗꯒꯤ ꯁꯥꯊꯤꯕ ꯑꯃꯅ ꯃꯈꯣꯡ ꯄꯨꯔꯥ ꯄꯨꯔꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯃꯗꯤ ꯁꯣꯏ ꯀꯛꯑꯅꯤ ꯑꯩꯅ ꯈꯟꯕꯗ ꯄꯥꯎꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯔꯦꯁꯄꯦꯛ ꯇꯧꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯊꯋꯥꯏ ꯈꯨꯕ ꯍꯥꯞꯄꯒ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯇꯨꯞ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟꯗꯨꯅ ꯐꯨꯕꯤꯁꯤꯡ ꯐꯨꯒꯠꯂꯛꯑꯒꯗꯤ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯄꯥꯟꯕꯒꯤ ꯂꯣꯟ ꯑꯣꯏꯗ ꯂꯩꯕ ꯐꯤꯕꯝꯗ ꯂꯩꯇꯕ ꯆꯞ ꯃꯥꯟꯅ ꯈꯜꯂꯛꯂꯦ ꯔꯤꯂꯤꯞꯇ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯉꯔꯥꯡ ꯇꯥꯕꯗ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯍꯟꯖꯔꯒꯦ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯔꯣ ꯑꯗꯨꯒꯨꯝꯕ ꯑꯣꯟꯅꯕ ꯁꯦꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯔꯤꯂꯤꯖ ꯆꯠꯆꯕꯅꯤ ꯍꯥꯏꯔꯦ ꯁꯤ ꯇꯧꯔꯛꯈꯤꯅꯤ ꯑꯇꯩꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯀꯩꯅꯣꯕꯨ ꯁꯨꯝ ꯂꯩꯕꯗ ꯁꯨꯝ ꯋꯥꯈꯠꯂꯛꯑꯕ ꯁꯨꯝ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯨꯝ ꯎꯈꯠꯂꯛꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯕꯥꯛꯁꯦ ꯑꯆꯧꯕ ꯍꯦꯟꯅ ꯋꯣꯔꯁ ꯀꯟꯗꯤꯁꯟ ꯂꯥꯛꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯀꯩꯒꯨꯝꯕ ꯔꯤꯂꯤꯖ ꯆꯠꯆꯒꯦ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅ ꯃꯣꯏꯒꯤ ꯍꯥꯏꯖꯕ ꯈꯣꯠꯆꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯥꯊꯤ ꯇꯧꯅ ꯇꯧꯕꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯄ꯭ꯔꯦꯁꯁꯤꯡ ꯄ꯭ꯔꯤꯟꯠꯀꯤ ꯃꯦꯗꯤꯌꯥꯒꯤ ꯐꯦꯇꯔꯅꯤꯇꯤꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯍꯩꯗꯕ ꯊꯧꯗꯣꯛ ꯋꯣꯡꯊꯣꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯅ ꯇꯧꯍꯟꯗꯅꯕ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝꯒꯤ ꯕꯤꯚꯥꯒ ꯄꯨꯕꯤꯔꯤꯁꯤꯗ ꯑꯩ ꯄꯨꯛꯅꯤꯡ ꯆꯤꯡꯖꯔꯤ Speaker sir, democratic country magoiba freedom of speech, freedom of expression, freedom of gathering mayam hena loina khangi adu koi masel ngatani na yam ka hena heta force sidaraga sopan nangba tawbasu yadaba misi mina thondana busu honaba the public ki moigi haining iba khoning badusu yaringai anti national loiba anti state loiba pot to hondana busu honaba adugi potuni hill hariba district ani ohum sidana te dum manipur da dum ngasidagi chahi kun kuthai mamdagi dum play get paira ga ma ya pamba ning musi dum sanna bada yam kanna ukrul da khangde sanapati da khangde tamenglong da khangde sandel da khangde chorchanpur khangde imphal khangde tawal khangde da yam ka hena soi khoina hekta kaptuna khotna tawrubasu yadaba adugumbagi potne aduna intelligence sing paw leiraga su hujiki potu suddenly adwaina moidi ahan bada moina haidi mi khara khatani chat sumna tawgodabni ga hairangwani adagi suddenly mi thomjalakwa nakan dagi lambi nakan dagi tholaga tawbuguma adugumsu thoktaba nate aduna adugumba singdudagi suddenly oigibaduna thokpani adu thokpadu ikoi pau khangbadagi security kari ge khara tawrkana moida yam ka he mathabak dogana batorga koi disperse fajana tawkhibani zero hour gi khudong jawam taluk jau sena honorable speaker daina zero hour gi khudong jaw lawjari se how chi puning amasung honorable home minister bi honorable chief minister gi puning jai chinghi ge tawjabani ngara koi session chathring da koi gi relief camp na ke koi ka release ki haidana tawbagi matang da haitare khabar khudi makta yawe adu ai khabar myam si amatang ai lokal pagachari huelan paw lanjendari besingna mayum da hanjalu haibegi khongjang haugalakpada police na akal aring singkhre relief camp lanpham onthokre bigli ba heruk singwan thakre police na pawmi ama I thokpam makai phudana mayai mamai thuai khre adegi sangai dana yumda leiba phangana ba demand sing khongjang changsing khre relief camp ta leibi sing shokre school angang sing wan thakre pawmi phukre example adu aina house ki puning sing se sumba hui hoji session jatharibni adaida intelligence ki department habe tara CID gi XIB gi digi IB gi moi hana soina khangang bani haidu KMC only amma kaktani adaida ngasai gi moina harbe litleba praja singduna soina ngangna ba changna ba tarangwane ba doi taragadi DC thabani khangde natraga SP sabani khangde hawdori khangla godi phajana phaminaraga ngangna de khalagasu mayamna phajana security mayamna moina chali pamiba demand democracy chabalaiba angina pamiba release chega de phajana ising masing pithak pidan iom chum chalan biga kada ba chakadage sidei hembadi yade ko noini chabdi sibuk chalo ko haidana tawbibe mota ngasagi
ꯃꯐꯝꯗ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯉꯁꯥꯏꯒꯤ ꯀꯥꯞꯁꯟ ꯈꯣꯠꯆꯟꯗ ꯃꯥ ꯑꯉꯥꯡꯁꯤ ꯁꯣꯏ ꯑꯗꯒꯤ ꯁꯥꯊꯤꯕ ꯑꯃꯅ ꯃꯈꯣꯡ ꯄꯨꯔꯥ ꯄꯨꯔꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯃꯗꯤ ꯁꯣꯏ ꯀꯛꯑꯅꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯏꯗꯤ ꯑꯁꯨꯛ ꯁꯣꯛꯈ꯭ꯔꯕ ꯁꯨꯛ ꯁꯥꯊꯤꯕ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯥꯎꯃꯤ ꯃꯤꯌꯥꯝꯅ RC ꯃꯉꯥꯡ ꯆꯥꯔꯦ ꯈꯪꯅꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯁꯨ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯗꯨ ꯀꯥꯞꯄ ꯌꯥꯔꯣꯏ ꯅꯪ ꯀꯦꯃꯦꯔꯥ ꯂꯧꯕ ꯌꯥꯔꯣꯏꯅ ꯐꯨꯕꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯔꯦꯁꯄꯦꯛ ꯇꯧꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯏ ꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯂꯥꯜꯂꯤ ꯁꯤꯗ ꯀꯗꯥꯏꯗ ꯃꯁꯤ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯈꯨꯕꯥ ꯍꯥꯞꯄꯒ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯎꯇꯨꯞ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟꯗꯨꯅ ꯐꯨꯕꯤꯁꯤꯅ ꯐꯨꯒꯠꯂꯛꯑꯒꯗꯤ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯄꯥꯟꯕꯒꯤ ꯂꯣꯟꯅ ꯑꯣꯏꯗ ꯂꯩꯕ ꯐꯤꯕꯝꯗ ꯂꯩꯇꯕ ꯆꯞ ꯃꯥꯟꯅ ꯈꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯅꯕꯜ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯖꯩꯁꯦ ꯔꯤꯂꯤꯞꯇ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯉꯔꯥꯡ ꯇꯥꯕꯗ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯍꯟꯖꯔꯒꯦ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯔꯣ ꯑꯗꯨꯒꯨꯝꯕ ꯑꯣꯅꯕ ꯁꯦꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯔꯤꯂꯤꯖ ꯆꯠꯆꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯈꯤꯇꯪ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯏꯃꯣꯁꯟ ꯑꯣꯏꯗꯣꯏ ꯂꯩꯔ ꯄꯣꯠꯅꯦꯕ ꯑꯩꯅ ꯃꯉꯥꯡꯒꯤ ꯍꯥꯏꯖꯔꯤꯗꯨꯅꯤ ꯃꯈꯣꯏꯅ ꯊꯧꯅꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯔꯒ ꯔꯤꯖꯣꯂꯨꯁꯟ ꯄꯨꯊꯣꯛꯇꯅ ꯃꯁꯤ ꯀꯗꯥꯏꯗ ꯊꯨꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯁꯤ ꯑꯩ ꯍꯥꯏꯖꯔꯤꯗꯨ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯤ ꯇꯧꯔꯛꯈꯤꯅꯤ ꯑꯇꯩꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯀꯩꯅꯣꯕꯨ ꯁꯨꯝ ꯂꯩꯕꯗ ꯁꯨꯝ ꯋꯥꯈꯠꯂꯛꯑꯕ ꯁꯨꯝ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯨꯝ ꯎꯈꯠꯂꯛꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯕꯥꯛꯁꯦ ꯑꯆꯧꯕ ꯍꯦꯟꯅ ꯋꯣꯔꯁ ꯀꯟꯗꯤꯁꯟ ꯂꯥꯛꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯥꯡꯉꯦ ꯃꯣꯏꯁꯨ ꯌꯥꯒꯗ꯭ꯔꯥ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯍꯥꯎꯁ ꯐꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯨꯅ ꯍꯟꯖꯤꯜꯂꯅꯕꯤꯅꯦꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯔꯤꯂꯤꯖꯁꯦ ꯆꯠꯆꯒꯦꯅ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯈꯪ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯌꯥꯝꯅ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯇꯧꯕꯤꯔꯝꯃꯗꯤ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯁꯨꯝꯕ ꯃꯣꯟꯅ ꯃꯈꯥ ꯇꯥꯅ ꯁꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯁꯨꯝꯕꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯤ ꯈꯨꯗꯤꯡꯃꯛꯅ ꯀꯩꯒꯨꯝꯕ ꯔꯤꯂꯤꯖ ꯆꯠꯆꯒꯦ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅ ꯃꯣꯏꯒꯤ ꯍꯥꯏꯖꯕ ꯈꯣꯠꯆꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯥꯊꯤ ꯇꯧꯅ ꯇꯧꯕꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯄ꯭ꯔꯦꯁꯁꯤꯡ ꯄ꯭ꯔꯤꯟꯠꯀꯤ ꯃꯦꯗꯤꯌꯥꯒꯤ ꯐꯦꯇꯔꯅꯤꯇꯤꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯍꯩꯗꯕ ꯊꯧꯗꯣꯛ ꯋꯣꯡꯊꯣꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯅ ꯇꯧꯍꯟꯗꯅꯕ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯀꯤ ꯍꯣꯝꯒꯤ ꯕꯤꯚꯥꯒ ꯄꯨꯕꯤꯔꯤꯁꯤꯗ ꯑꯩ ꯄꯨꯛꯅꯤꯡ ꯆꯤꯡꯖꯔꯤ ꯑꯃꯁꯨꯡ ꯍꯥꯎꯁ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯃꯩ ꯑꯀꯥꯝꯄꯥꯠꯇ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯔꯦꯂꯤꯒꯤ ꯀꯔꯤꯒꯤ ꯇꯧꯔꯤꯁꯤ ꯃꯣꯏꯒꯤꯁꯤ ꯆꯨꯝꯅꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨ ꯑꯗꯥ ꯅꯠꯇꯕ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯃꯣꯏ ꯂꯩꯒꯦ ꯑꯗꯨꯒ MLAꯁꯤꯡꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯌꯣꯏ ꯇꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯁꯤ ꯑꯣꯏꯒꯗꯕ ꯑꯣꯏꯔꯣꯏꯗꯕꯗꯨ ꯅꯠꯇꯕꯗ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯕ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯗ ꯌꯥꯎꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯩ ꯃꯌꯥꯝꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯁ ꯍꯟꯖꯜꯂꯛꯅꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯧꯖꯤꯛ ꯆꯠꯅꯕꯁꯨ ꯍꯧꯔꯦ ꯑꯗꯣ ꯀꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯁꯥꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯄꯩꯁꯥ ꯊꯥꯗꯗꯅ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯔꯤ ꯂꯩꯅꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯣ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯣ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯔꯣ ꯃꯁꯤ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯑꯩ ꯃꯁꯤꯃꯇ ꯑꯄꯤꯜ ꯇꯧꯖꯔꯤ